Hanamukada channel siga maiki digi mayam pro putaram nok chabagalo na ngasi phone ke pauche sindigi maraga headlinesing amadi maraga pausing pudin lakchi tabishi PM gi Manipur khongchat mangwaina na governor na kuki jo MLA sing unakre Vice President gi Mikhal de BJP gi CP Radhakrishnan mai pakre kuki militant singi che khuto da IM kan yaning da phongdorakli naga sing yengdun leithoi MNYO hauzik maraga pau tabishi PM Manipur khongchat mangwaina na governor na kuki jo phurup sing unakre Prime Minister Narendra Modi Manipur khongchat ke mangwaina na ngasi state asigi governor Ajoy Kumar Bala na Sujampur chatuna kuki jo MLA manga ga punna unakre hairi official oi dagi fangba paw na hai governor Ajoy Kumar Bala na ngasi Sujampur amasung Federal District ke MLA singarang su Lursanate Tipaimuk Bungjagin Balte Thanlon MLA Khawte Chuchampur Paulenlan Haukip Saikot amasung Letjangmang Haukip Hanglep yauna BJP Chuchampur District ke President Thanglam Haukip ka DC Chuchampur office ta unaki ngasi ayuk pung 13 adigi haukiba mifam adu Prime Minister gi khongchat ka mari leinana paikhat ka dab sem saba madi thabak thoram singi matang nukup na khanaki hairi Panbe abadi haukiba nomaijung namita hanagi Chief Minister N Biren Singh yauna tampaki BJP gi MLA kun amasu BJP gi State Unit President S Sarda Devi yauna Ras Bhavan da Governor Balanam mifam pangthokhiba leikhrabani mifam aduga mari leinana Congress luchingba Okram Ibobi Singh akhanaba pawjel piduna Ras Bhavan da BJP khaktagi mihut sing unakhiba adu democracy chatna Kanglon gi wangmadani amadi miyam gi mihut singi kholauna thaibani haina yaningda phongdok pusu leikhrabani nakalamromdana Vice President ki Mikhal the BJP gi CP Radhakrishnan mai pakre ngasi pangthokhiba taraga manga suba Vice President gi Mikhal da RSS amasung BJP gi hakchinba mi ama oiriba NDA gi mirep CP Radhakrishna mai pakpuga loinana Rajya Sabha gi ex officio chairperson ki thodang lauragani Chandrapuram Punasumi Radhakrishna asi wa tapna ngangba miga onsinaduna wafang nagadaba chahi humfuga taret suraba BJP ki luchingba amani mahakna chahi asigi July 18 da resign tawkhiba Jagadip Dhankar gi mahutta lebak asigi Vice President fam asi puragani CP Radhakrishnan asi Vice President gi fam asi puba Tamil Nadu gi ahum suba luchingba ama oiragani CP Radhakrishnan asi Maharashtra gi governor oina thabak puribani mahaku BJP amasung NDA gi oina Vice President mirep oina lauthokibani mahak AB Bajpai gi matamda Kombetor gi tam anrak Lok Sabha gi MP oina mai paklakre ing 1998 ke matam aduda mahak Union Minister oigadaba BJP gi floor manager ga soibadagi mahak ka loinana mai pakminnaba Tamil gi P Radhakrishnan oina hapki CP Radhakrishna asin naha oiringaidagi RSS yauduna haurakhibaga loinana tungda BJP gi masak thokpa luchingba ama oirakhi mahak ing 2024 gi July 31 da Maharashtra gi governor oina wasak lawki Madugi mamangda Radhakrishnan governor oina thabak puramki ing 1957 ki October 20 da pokpa CP Radhakrishnan asi bachelor degree in business administration pass tawraba masakni mahak Tamil Nadu gi BJP gi president oina su thabak puramki Vice President gi mikham aduda CP Radhakrishnan ga apunba vote 482 gi manungda na chamri ga 82 phangki Mikhal asida mahak ki lamba oiraba opposition Congress luchingba puthok liba Supreme Court ki hanagi Judge B Sudarshan Reddy na punna vote chahum phangki amaromda CP Radhakrishnan gi Mikhal da mai pakpada lebak asigi President Narendra Modi yauna BJP amasung masigi mapang oina chapminariba party ki luchingba sing harau nungaiba phongdokpaga loinana taram okay nakal amaromda amuksu kuki militant sing section check khutau da IM na kan yaning da phongdorakli tabisi masigi matangda Ukhul district ke manung channa leba Molnom kuki khulda
thಾ asigi nipanda sina kaitheldagi imphal tamna lakpa bus amabu mathong maram khangdaba kuki militant singna khamduna check tawkhiba thawong aduba nation im gi tangkhul region akanba mongda yaningda phongdorakli thawdok aduna maram oiraga kuki militant singna chathaba activity khudimak nation na section na yengsilagani hairi nation im gi Wung Tangkhul region gi matung ina kuki militant singna bus aduda kakhatlaga passenger singda mobile phone sing check tawkhibagi thawong adu mingonda asawa puan badan natana nation gi singli nawrida khut thingjinbani masigumba naga area da chathok chasin tawriba passenger singda akiba pokhanba amasung insecurity oiba thawong asigi mayokta matik chaba thabak lokhalagani maram aduna nation kuki militant singi thabak thoram singju kupna yangsilagani haina makha tari amadi naga singna yengduna leithokloi MNYO Ukhul district ke manung channa leiba molnom kuki khulda tha asigi Nepal sina kaitheldagi imphal tamna chatpa bus ama khamduna kuki militant singna check thogiba thawong adu akanba mongda yaningdaba phongdokpaga naga sing tumin leithokloi haina MNYO na phongdoki Masini ngasi nomagi maruba headlines sing amadi maruba pausing tabiriba singbo amuka khurumjari amadi channel sibu like share amadi subscribe tawbiduna channel asigi pangal hapiyu haina ningsingjari punamu khurumjari